SHYAMKANHAI nalanamasi saking mingsel oiduna ngasigi kunai asida leiriba asumaran kaya puthokuna miyamda khanganbata natana awa pothafam amasu oiri haina Governor Laganesana Fongrape. Manipura ani subasaklang saktang bagi lalak payai haina salam khongsa ke thoramda MSU President ai salamana phongdokre. Manipur linthoi sanamamna World Judo Championship ta gold lauduna India gi puwari da ahanba gold medal fangba sanari oire. Chief Justice PV Sanjay Kumar Lusingba Tim Amana Ziel Lady Bamu Singh surprise visit tauduna awara pakaya yengsinkre. Moirangdagi Sursampur Fabagi Manungda Lairiba Club Mapalgi Apunma Mifamna Mitopta Lamyon Yarui Haina Wari Lokre. Mito Miansana Manipurgi Lalolitik Singh Paisilakibadagi Ngasidi Lamdamasi Tangzeduna Hingbagi Saktam Uraklibasi Mipai Ningai ni Haina UCM gi Secretary General NG Devana Fongdokre. Kurumjari IS Nismiyang Tabri Bukai Punumapu Taran Oksari. SHYAMKANHAI na lamdamasigi sangi mingsil oiduna ngasigi kunai asida leiriba asumaran kaya puthokna miyamda khanganbata natana awa pothapa mas oiri haina Governor Laganesana Phongdokre. Wafama Singasi Palace Compound Laiba Ibama Smala Sanglil Man da Pangthokiba Tauramda Manipur Governor Laganesana CPS Oiduna Phongdokibani. Ngasigi Tauramaduda Manipur Governor Laganesan Minister Nongthamam Birent Arenkalsagi Commissioner M Joy Arenkalsagi Director LK Sojin Amasung Sumangla Pamjaba Mi Kyan Saruyaki Governor Makha Taradan Sumang Lasi Ngalingi Matamdagi Achumba Khangba Kanba Madimi Jatibu Nungsiba Haiba Pauzil Kaya Puduna Lerak Laba Art from Amani Ningthawamadi from Naiba Kayagi Mamangdata Sandaramba Art from Masina Piram Liba Poktak Asi Kunai Asi the Ladiba Mipung Kudimaki Oiduna Liklam Kaidan Ngasi Fauba Lady Haina Tamki Sumang Lak Nasigi Kunai Asi the Piriba Poktak Kaya Amadi Lila Sigi Pazaraba Masaksin Asibo Matik Sana Yokatuna Tungi Mirul Gidamak Sexina Tamlasi Haina Mana Makatana Miamda Puning Singsinki. Historical events related to Moirang were also conveniently used by Shumang Leelas in the style called Moirang Parva. Here you would find that Shumang Leela groups of those days attempted to preserve and promote the humanism, tolerance, confidence, devotion, truth and justice through their performances. They had not only adopted Shumang Leela as their livelihood but also contributed their best for the betterment of society. This needs to be remembered by the present Shumang Leela activities with gratitude. It is a unique feature that the Shumang Leela groups are composed of exclusively male artists where even female roles are played by male artists. I remember last time when I came here, I attended Shumang Leela where all the artists were male, but of course there was some female character also. In the meantime, the groups comprising entirely female artists have also come up and they have become prominent in many festivals. I am informed that altogether 25 Shumang Leela groups, 11 male group and 14 male groups are participating in the present festival. I hope that the present Shumang Leela festival will provide a good opportunity for the performers to show their artistic talent to the audience and also to standardize the present Manipur Shumang Leela. Ngasigi Thauramadra Sar Yakiba Chief Minister Nongthamam Birena Thauram Aduga Mari Lenana Judo gi under 18 the India gi ahanba oina judo da gold medal laur krabi sahi taramangak tangai dibi linthoi sanamam busu thagat phongdoki. Chief Minister Birena Makha Taraduna Manipur si Nongmagi Saukot Pagi Lambida Kumang Sausilai Sumang Lilana Kunai Asigi Miamda Mahigi Amasung Atay Atopa Hiram Kayada Maribak Mazati Kidamak Nungsiba Pawanba Pawan Nabagi Pauzil Kaya Piri
Hingminaribasing marakta nungsi sanana lainanaba paujil kayasu sumang lagi matingdagi khunai da chaungna kanaba piri khunai asibo semtoknaba sumthoknaba honabada nupi singsu sumang lagi phampak da chaungna thaudang lauri haiki lamdamasida art and culture madung aiba aibigi awarpa leiti adubo amana amagi mateng pangnaba punna thabak tawminaba sakhotnaba honnaminaba limjeladu yawminarabadi malemgi sakhotpagi lamjelda soidan atai lamsingdagi तादन सत्पंगमगनि हाइबगी थाजबस फोंगदोखि नाकलमरमदा आर्टिस्ट सिंगे तेंगबांग पिननबा पेंशन पिबा मसुंग अतै स्कीम कयागी खुदोंग साबसु पिननबा प्राइम मिनिस्टर गी मियंग मखादा कन होनरी लोइनना हंदगी सेट बजेट त सुमांग लागी मतेंग पांगनबा लुपा लाख कुन कुन सु हापख्रे मतुंग तारकपदसु लेंगाकना आर्टिस्ट सिंगे मतेंग पांगन यामदी सपोर्ट तगोनि हाइबगी वाफुंग कया स फोंगदोखि Chief Minister की pencil scheme दा ngasi sidai da field thoga stage da thoga lila sanaramba drama yauramba isai sakpi hayeng kari guma ma ana ba ai ko yaw ko kanda hanna yengbi na balai tebsing madum masing do koi artist punama honorable prime minister की आयुष्मान भारत कार्ड की कोई यावहन बयाना न बगे अदुगा आयुष्मान भारत की लांग मंगा की कार्ड तो याव फंगदबा सेक्ट याव दबा कांगबुदुना chief minister की हक्सेल की टेंगबांग की 5 lakhs free treatment याना न बगे कोई artist सिंगे दा मधु की प्रोवाइड तौगी प्रोविजन ने कोई पीखरबनी हाना पेंसिल स्कीम कोई सनब हौखरे अदुगा लोइनना सुमांग लीलागी यामा थवा याउबीरिबा इनाव टोलल होय मोय मयामना कन्ना हाइबदगी हंदकी सहीदगी दे कोई सुमांग लीलागी कोई स्टेट बजट ता सुमांग लीला सिगी खर दो वर्ष मतिंग पांगना बाहायदिना कोई लाख कुन की बजट कोई हाप हौजरबनी हाइबसिम गई मयाम तमजके सुमांग लीलागी इंपोर्टेंस अदुगा सुमांग लीलागी आर्टिस्ट सिंग थेंगनरिबा अवाबा मधु पुनमक तु खंगा मतुंग दा कोई गवर्नमेंट मखल मखागी अखोई अंगंबा लेवल अखोई लेजरिबा लिमिटेड रिसोर्स स्टेज अखोई आर्टिस्ट सिंग मतेंग पांगना बहोनजरी मखा ताबदसु मतम पुनमुक सरकारना सुगुंबा आर्टिस्ट सिंग अदुगा स्टेट कला एकेडमी की लेरिबा स्ट्रक्चर लेरिबा फाइनेंशियल कंडीशन अखोई गवर्नमेंट ना विद एडवाइस ऑफ द ऑनरेबल गवर्नर मतम पुनमुक सरकारना मतेंग पांगजगनी Yangkharuk suba all Manipur Sumangla festival asida tongan tawban nupi sumangla kalb amasung nupa sumangla kalb kayana sarp yari kumjali singa machapan hopumanga gi matamda palamba lenga amasung karbar wala kharana sendong kharagi damakta khusem gi oina seng tangan bagi watok lakpadagi matamaduda haungnaruba naidana miyam amadi mahiroi kayana seng piu sak piu haiduna satkiba khongsatta tamthiraba thaudokta thawaina pontha pikhraba oinam nabakuma waikhom nilamani laisram sawal amasung namekapam pramodini athaubi maribu makhoi gi ningsing khobam singjamai singa makhada leiba leikhidraba singi khobamda all Manipur students union amsuna sinduna haikaleka tamdana ikai kunam utkre sai khunigi leptana pangthopagom ngasi so yangkhai tarilak suba chaklam khongsat aduda tongan ba CSO mahiroi kaya amasung leikhidraba singi imung manungi miyoi singna saru yakhi Tharomasigi sargam oin emsu gi firal su singkhatki emsu gi president Haubizam Salamana haikibada Minister MLA Kharadi lupa ahum piba sieng da fauba yen ba yauduna lairaba singi puksakta politics tawduna leire nomada sangdraba yadraba polam singi mamal atia pakna wangkalakiba asina sunomdana nomagi sara taliba singi hingna na bahonabada awaba kaya mayoknare Senjau paiba karbar tauba singna pot segi mamal lepning ba mawongda leptuna leire lomi singda darkar oiba matamda har fangandriba asi lamdamasigi pothok puthok-tana mipan tangna na ba thausil ama oirabara haina singna ba pokle haiki tungda mahiroi amadi miyam gi oiba khongsa nama singjamai singa makhadagi thangoiban DM College of Arts phawba chatuna yangkhai tareluk suba hanga masters day gi thoramsu pangthoki Changlaba sahida khoi na mipal tanga sum lakhiba mipal tanga hainabi makhak leigi no maram oira kanda khoi je mipal tanga dum la henna ba pandagi puthok seng juna jum chahal la kanda lamdam ji puthok sina marang kaina puthok tana ba adungum makhi ki yamna lambi ma khar satlabra haibado khoi singna dabangam de khoi gi leiriba hojik phangiba khoi gi nongmar chang daba yadraba polam cheram sing ase ngasi de atia pakna wang no maram oira kanda lairaba nongmagi suraga sanuma ga sajariba khoi gi imung munung sing de khoi gi sarana ma saraga na ma hanga ga leibagi phimam de yamnu luba tangkak am khak oire khoi na mahiroi lup am oijaraga su matamna da changhing ge ba khongjeng do adugumba ani so ba salang khongsal am khak tholakadra haibagi singna ba khoi poksai khoi na
हाइरिबा अनी सुबा चलांग खोंचत अमा अखोइगी बाटोन तौबिदबिदा लैरिबा अखोइगी प्रॉब्लम सिंग असे निंगथिना सॉल्व तौबिरकांदा पालेब लेंगांगना यामना निंगथिजना लाइरबा सिंगी अदुगा मरु ओइना लबुक्ता कुमदनगा लौ सुजरिबा लौमी सिंगी अवाबा येंबिरकांदा सुंगुंबा सिंग असे मिपाल तांगदबा ओइनानबगिदमक्ता पॉलिसी अमा सेंबिबा अदुगा पौथोक साथोक मरांग काइना पुथोकनबा होनाबिबा हार मरांग काइना फंगनबा होनाबिबा अदुंगुंबा थबक सिंग पाइखटबा यामना मरु ओइ मदु नत्रगदि अखोइना अइना हुजिक थमजरिबा अखोइगी अनी सुबा चलांग खोंचत अमा खक थोलकपा याबगी अकीबदु लैबना मरम ओइरकांदा हाइरिबा सिंग असे मतम चाना लेंगांगना अखोइगी मियेंग चंगबिरकांदा अखोइ थबक पाइखटपियो हाइबदु वफमदो अखोइ ngasi lengaki mafamda thamjari Yangkhaitira Suba Hanga Masters Day Observation Thoram ngasi Technopol District asu MSU District Committee na Sinduna More Eastern Science School gi hold the pangthokre Thoramadu da TS Suriyas advise MSU headquarter M Thoiba President MCM TS Ibemal President Khanongpok Apun Manupi Lup amasung N Tomba President MSU Technopol District Committee na Maroi ba mithunglen singoi saruyaki Thoramadu da lising amaga chamapol hopamanga da laikhidraba singi mitamda Thoramadu saruyaki ba laki ba more gi miyamna haikaleka tamki Lining Thau Sanamahi Santoklop Maite Council More Khanongpo Apamandapi Lup MSU Technopol District ki member Kayaga Lunina More Eastern Science School gi Mahiroi Kayana su saruyaki 1965 की मतमदुगी लेंगाक लोनगा कारबारवाला सिंगा लौथुना दुना मणिपुरदा फंगबा चेंग चाक हवाई चेंवाइना चिंगबसी मपालमदा थादोक्तुना मणिपुरदा सिगमलबा कुचेंगी चाक तांगबगी थौदो अदु थोनखिबगी मायोक्ता मणिपुरदा लेरिबा महिरोय अमदि प्रजा सिंगना हौनरुबा तौदना खोंजंग असि चंगसिनबा मतमदा थोखिबा अदुगुमलबा थौदो अदुदा लेखिद्राबा थवाइना पोथा पिखराबा अथौबा मरी सिंगी ngasi मफमदा लेकत लेकत तंबगी तंजा अदु सुतेनपल डिस्ट्रिक्ट कमिटीना सिंजबनी Masagi Yangkhaitira Suba Hanga Masters Day Observation Thoramasi Jiribam District asu MSU District Committee Jiribam na Sinduna Baupurada Laiba Lup Asigi Office ta Pangthoki Thoram Aduda MSU District Committee Jiribam gi Hanagi President Al Romant MSU District Committee Jiribam gi President Thanil Thokso Mamadi GD Development Organization gi President and Sadananda Maitei na Saru Yaki Bagalina Thoramadu Laikidraba Singi Mafamda Haikalekat Tamduna Kaigunas Utki Hanga Masters Day ga mari lenana Sophia English School Thaubalda Laikhidraba Athauba Athobi Singi Mafamda Oza Singamadi Mahiru Singna Tumina left to Namasung Haikaleka Tamduna Ikai Kunabas Utki Thoramasigi Manung Sana Mahiru Singi Mafamda Marubanamit Asigi Maramda Scholastic Headmaster Akoizam Zugesona Kangzin Madakan Rabu Wafung Kayasu Tamki Hairi Amar of the Yangkhaitira Suba Masters Day ga mari lenana MSU na silang do na pisum singada pangthoki bahaikaleka tamamasung pisum singadagi DM College Power Release Satpagi Kongsata Indian Red Cross Society Imphal West District Branch amasung set branch anina first aid post hangduna kudong sadaba kudong thiba yaurakpa mahirun singba miyoi singda first aid amasung ambulance ki service pikre so hairi Manipuri judo ka Linthoi Sanambamna World Judo Championship ta gold medal lauduna India gi puari da hanba gold medal fangba judo ka oire Bosnia and Herzegovina gi Sarajevo da pangthokpa judo masana gi World Championship ta KG Yangkhaitira ki kanglupta gold medal lauba ngamki Masana asigi oina World Championship Kudimakta India gi judo ka amatana final yoba amata yaurakhidri loinana Linthoina Malim Pumagi oina so championship asida maridak thangnana mai papaga loinana another record thambangamki man gold medal lorokpada Manipuri Minister N Biren MP Laisemasana Jauba MLA ke Robindranath Singh bana nungai fongdorakli Linthoina India gi mai parpase Manipur gi oina yamna saktok saningai ni hairi amaromda Minister N Biriana Mahana gold medal Lauropa Asiga Mari Lenana Manipur Lengaki Sports Department gi Makhada Phangpham Thokpa Kodong Sabasing Sapsana Fangaduna Ikai Konagani Hainasu Fongdorakli Zela Ladiba Paduk Singda Legal Gilam the Darakar Labor Sing Mating Panglakani Hainasib Justice VV Sanjay Kumana Fongdokre Ngasi Manipur Central Jail Sajiwada surprise visit ki khongset amaga mari lenana Chief Justice PV Sanjay Kumar waphamasi paumi singda phongdoki bane khongset aduda Justice A Bimol HCLSC gi Chairman Gaifu Silu High Court ki Registrar General Ozis Mutum Registrar Judicial Yumkhaibam Rothar
Register Vigilance Athokpam Santa, MASLSA की Member Secretary Bineswari Maibam, High Court of Manipur की Deputy Register Insas Protocol L Sursan Amadi, HSLC की Advocate and Panel Lawyer Pro Bono Singh Saruyaki. Chief Justice PV Sanjay Kumar Namakha Taraduna, Jail Ladiba Inmen Singda, Legal Assistant Panganaba Campaign Sataba Yamna Matautai, Jail Ladiba Convict Singna, Mahogi Kesadu, Tianganaba, Advocate Latrabasu High Court of Manipurna, Advocate Piduna, Asing Mawile Fanganaba Nabada, Mateng Pangani. Jail Soxilaba, Pibam Asiki Matang the Su, Mayanaba Singda, Kanganaba Ataba Honaragani Haiki. At the basic level, human beings like the rest of us. So we need to recognize that they have certain rights, even if they are in prison, and we need to value and respect those rights. Manipur being a poor state, you can't have very high expectations of the living conditions that prisoners will be put in. Going by that, they are in a fairly good condition. The situation is not very bad. There is always scope for improvement. It would be good if the government also provides enough funds for maintenance of the buildings and also to provide them facilities where they can learn vocations and learn some skills and be useful for society. There are certain other aspects. Moirangdagi Sursanpur Fabagi Manunda Labor Club Organization Amadi Maira Paibi Yauna, Apunma Mifamama, Pang Tolaba Matunda, Moirangdagi, Sursanpur Fabagi Manung Ladiba, Tongantuanba Club Mapanakuan Mafam Singda, Club Amadi, Kanglei Park, Kanbaluf, KKL Ayav Yaudana, Mitopta, Lamyon Mayari Haina, Social Welfare Club, Torbung Banglagi President, T.S. Ramesh Nafongdokre. Ngasi pauna bazada laiba KKL ki office da pangthokpa pangmisnguna bamada mahakna maka taraduna maiteina nomagi minority oirliba asidagi kannanaba thenglabasu thengna apunbagi warip asi laukibani maiteina mafam kharada lam laiba yadaba asi laibak thibani lengang nasu aikhoi bungak senbiyo aduga maitei aikhoi ki oiba yelongmi kanjanaba ek ama sembiyo hainasu lenga ke puning singsilapa galunena club mapan lawliba warip asida miyamna sagot piyu su haiki Torbung GP hairiba area se maiteina yamna ligna taba lam ama oibana club mayam se club mapan se punjan jaraga taba wareba ama leijai hairiba wareba si yelowmi atopa lekai sigi nataba yelowm changaga lam asibu leiba yonba masung leiba tobiraba karigumba tobiba taraga su hairiba organization KKL sing tana biramaga lam asibu lawinaba haina mayamgi mifamda press ki mafamda akoina untoksari masi kaigino haiba matamda hoji maitei haiba akoigi furuba se minority darabani tasena hairabada kanglei pak hairiba kunai sidagi leiba asidagi akoi mangbagi changse aduki matik yam khale maduna maram oiraga akoi leiriba organization mayam ase punjin jaraga hairiba GP asida lam yonba amusung leiba haibase akoina warep taraga imai ben amasung samasigi mayam se punjanaraga akoina khongchang ase changsin jarakani karigumba hairiba lam ase leiba yonba tobiramaba haiba ke KL loop amasung akoi gi organization sida takpiramdana tobiramaba taragadi maduda tholakpa daitadi masa masana loina pugodabani Mito miyansan aikhogi maruoiba lalolitik sing paisun kibadagi ngasidi Manipur asi tangzeduna hingbagi saktam urikliba asi mipai ningai ni haina United Committee Manipur UCM gi Secretary General NG Devana Fongdokre ngasi kumantiam laikai lewa volleyball ground lamsang makha laikai community hall da UCM na sinduna pangthoktuna satharaga lakiba farmers training program amadi rabi crops ki urea yanthopagi thoramda wafamasi mahana fongdokibani Thoromadri Yusengi President Joy Chandra Konthauzam Ward Member Kumantem Deblamadi Lewagi President Sorokhaibam Ojitna Athoba Mitunglen Wiki Resource Person Oina Lingmabam Gorba Sop Amasung Linthoi Watam Nasaruyaki NG Debana Makha Taraduna Manipurasi Southeast Asia da Maning Makha Tamna Kanagis Makha Pondana Hingjanamba Lebak Amani Oirami Manipurda Kusiamgi Oiba Chak Tangbagi Watok Anitoki Lisingama Chamapu Kutramapangi Nupi Lalamasung Lisingama Chamapal Hompumangagi Saklam Kongsat Asini Asingama Watok Asi Matau Karam Oikibano Masina Aikoida Kari Para Tambibagi Amasung Kari Wahang Hanglibano Haiba Kanabagi Matam Yaure Maramasin Aikoina Amuhana Tokiba Tokdok Singasi Tok Tanabagi Damak Kari Pambai Lakot Kadagi Haibase Kangmin Nabamatam Oire Suhaiki
Manipur hauki bapung kunmari da supnagi miyoi ani khaktabak nauno positive oiba thengnaki bagolena COVID active case masing marifu humdoi leiri. Positive oibagi chang sada sino dasmik tarukta leire COVID common control room dagi thadorakpa report amagi matungina license asidagi miyoi manga naba fagalapa golena fagalapagi chang sada maftra nipan dasmik mari sino da leiri. Manipur da hausi fawa da COVID na naba migi masinga se punna lak amal lising kutramapan satru humdra humdoi sukre license asina maram oiraga miyoi leitaba yaukide amadi lamdamasi da license asina maram oiraga ngasi fawa da leikidaba miyoi masinga se punna lising ani Chamani Putaruk lady. Amoram the Hauki Bapung Kunmari the Nauna India da Mioi listing mapan samanga kun COVID positive oiki Lake Hidaba Migi Masingna Nipumatoini Fagalabagi Chang Sada Mariputra Nipan Dasmik Humpunitoi Oiri Upon Bakan Farm Kiesna Koti Mari Lak Nifum do listing Nipan Mariputra Nipan Satruka Mariputra Taruk Yokre Active case na listing marfumatoi sahum taramatoida hantakre laina asina maram orega laikidaba migi apun mamasing lak manga listing kuntaret samnga marifutara taret yaukre laina asidagi naba faduna discharge tawkiba migi masing na koti mari lak kuntra taret listing marifu humdoi satre marifu nipanne laina asidagi ngak thokna na vaccine kaf thokiba apun migi masing na koti seni taramatoi lak kuntra mapan henkre Malem Yuna COVID license na khwaide gan sola lebak singi manungda USN ahanba Indian and subada masung France na ahum subada leire awang pok state sing win Assam na ahanba Mizoram na subada masung Manipur na ahum subada damak leng dana leire Haingang kendra gi mi oirabaso lam khopsan ba yaroi lam khopasing ain gi oiba thabak sapsana lakhut kani haina se minister nong thomambiri na fongdokre wafama singasi luang samam da laiba se minister gi yumda pangthopa kendra gi numit thauramda lakpa miyam da mahan wafama si khangkibani sahi anirong gi matung da pangthopa kendra numit ki thauram aduda miyoi kayana tongan ba wakat kaya thamba galunena hena sakhon anabagi matangda wafam kaya su pukhat nakhi Se Minister N. Biren awana taraba kendra gi miyo kayada mateng pibagalunena makatana Manipur amade magi kendra si hena sakhonana ba hona kani haibagi asirpa thajaba su thamki masida kendra gi miyam na su mapung fana mateng pangbina ba su appeal tawki adabu kendra gi mini haiduna niyom gi wamoda yagani haibagi matagum arama thabakti tawruidabani haina su khanganki Manipur da laidiba tongan mi isu singamadi maruwaina mayai kaba chinjak singamadi senja thomja mutanaba aikoi punna sangsinminaba mathau tai habu wafam su se Minister Birena miyamda thamki hairi hauji pawgi marathana atima break amatang longzari HIV aibsi lambi mari khaktada miyoy amadagi amada sindi HIV positive oiba mama mapadagi machada Sakhangdaba miyoisinga kondom yaudana yuman mari thamba matamda HIV sandoi mi amaga yatum sirin waiduna sizinabada HIV sandoi ana layengda ikap matamda HIV test tobada ikap labadi HIV sandoi chang naina amadi niyom chumna kondom sizinabana HIV dagi ngakthokpa sexual transmitted infection STI haibadi pinungi laina dagi sungar thokpangami aduga angang pamdrabadi kondom sizinabiyo HIV haiba virus asina mipung khuding makta sokhali masigi namkhai leite chahi laining kanglup natraga nupa nupi angang khaidi masina mi amadagi amada mathang sandokpa ngami aina domu sinari HIV test tongnabagidama aina dombu singnari kondom sizinabagidama aina dombu singnari nasabu HIV dai kanjanaba HIV AIDS ki maramda hena kupamoron khangnabagi damak AIDS toll free number 1097 da phone tobi English Hindi natraga Manipuri de wari saba yagani nako AIDS app su download tobiu amadi sizinabio Breaking matungda taranmok sari makhataba pauda Thawal district ilanga thela laiba Farmers Welfare Association na landamadugi laumi singda urea har fangdabagi awaba mai unari haina Manipur lengaki Agriculture Minister Biswajit Ayuba Sirul Piduna wakalakpadagi ngasi Minister na official sing thaduna harbek samri fangankre Laumi sing urea haradu District Agriculture Officer Thawal Naurem Zoykumana Mahaki staff singa lunana mafamadu da satuna yantokibani Har yantokpa adu da saru yakiba Farmers Welfare Association Langathelgi President S. Ibo Sawina har pangan bibagi damaktasu Agriculture Minister bu thagatpa fongdorakli Thawal District manung sana laiba kaibung dagi
Kurva Amadi Yusuf Kauba Mioi Anina School gi fee pidringai nampu hapu sizinaduna certificate piu haiduna akiakang nangalamba adu yamalaibak thibani mairoi takpi tambiringe matamda asigoma mathong huktaba thodokasi makhatana certificate haina Thawal Moizing MI Road laiba New Model English School gi Assistant Secretary Muhammad Babu Khana paumi singuna bamada fongdokre Moizing Iroi Pat Live School Asigi campus da Mahiro Singi Gaziana Masung School Oza Sing Yauna Pang Thokiba Paumis Munabaduda New Model English School gi Assistant Secretary Muhammad Babu Khan Hai School Asida gi Haukiba Mahiroi Thawal Moizing Yauna Tongan ba Thangnaba Khul Singdagi Matik Sab Hai Ranking Officer Amadi Lainga gi Thabak Fangduna Masing Thingamdana Laikrabani Masida Natana Lairaba locality Oibanina Laita Lairaba Mahiro Kayabu Lemna Mahi Tambagi Kudong Saba Piba the Natana Tongan Kudong Saba Kaya Supiri Bani Adabo Miam the Tajan Ningai Oidaba Semjin Sajan Buwafam Kaya Haizinduna School Asibo Mingsatia Nanabo Honer Ribasi Yumpam Yaudabu Wafam Ne Manipur Youth and Students Union MYSU Haiba Mahiro Lup Amanaso Nakal Nama Kaktagi Wa Taraga Mediada Fongdorakibasi Lupama Oibagi Masat Nate Nakal Animaki Wa Taram Laga Mediada Fongduk Lamba Oram Nagadi Asuma Kongtang Oramgani Kali Certificate Lauba Haiba City School Fee Sengdok Labamatung Dada Long Naribangaktani Aduba Mahilo Isang Amasung Discipline Laitana Suri Paidan Akiakang Nangan Bahai Base Landamasigi Mairoi Kunaibo Kaisu Oidana Kanbani Takpani Hiramasiki Matangda Lamdamasigi Tongan Mahiroi Love Amade CSO Singna Miyeng Sangbi Hainasu New Model English School gi Assistant Secretary Muhammad Babu Khana Fongdoki Pawang Famadu the Togdok Adubo Haktingnan Wahba Firoz Khan Kauba Guardian Aman Hai Mahiru Sing class Tauringe Matamda Akan Makon Sijinabigano Mahiru Singda Akaibo Oigani Katna Senaba Taubigano Hainasu Kamdoki Waiwata Kara Kanna Kanakiba Natana Asoba Kram Oiba Yaba Togdok Tokiba Dilaki di Hainasu Pongdoki Indian Medical Association Southeast Manipur Branch SHYAMKANHAI Padmasuri Laisur Navakiso Charitable Trust Khamnam Lerak Amadi International Handicap Welfare Mission Moidang Pokna Puna Kusamnaduna Haksangi Pibamda Sotaraba Singda Kulak Suba Oina Huil Sia Kodol Tamagi Tharama Pang Tokre Hingminabagi Lambelda Haiba Timda Kaksing Lamdong the Laiba Ziban Hospital Gi Mipun Sangda Pang Tokiba Tharam Aduda Indian Medical Association Southeast Manipur Branch ki President Dr. K.S. Manglem Vice President Dr. Y. Asokuma Padmasuri Laisan Nabaki So ki Mute Singh SHYAMKANHAI ki Founder Dr. R.K. Lenin Yauna Maruiba Miyoi Kayana Saruyaki Tharam Aduga Mari Lenana SHYAMKANHAI ki Founder Dr. R.K. Leninna Kumjalising Tara Mari the Padmasuri Laisan Nabaki So Charitable Trust na Hogdoktuna Satharakliba Huilsia Kodol Tamaki Thoramasi Ngasiga Thana Mafam Kunsure Tha Ahum gi Khoding Leptana Satharakliba Kodol Tamba Asida Ngasigi Mioi Mapanasi Tharaga Punna Mioi Sama Kuntra Tareta Mateng Pamangamle Awana Taraba Singamadi Miamga Mimanadraba Singda Ngamzaba Kodol Karatamduna Punna Hingminaba Amadi Katokpana Pandam Oiduna Satharakliba Thoram Asina Miamda Itilama Soidana Pibangamlagani Maruoina Thoram Asigi Pagdamasi Miamna Taraba Matungda Hauriliba Naha Kayama Suk Ina Kunmami Kayana Awana Taraba Singda Mateng Pangingbagi Itilamasu Soidana Pibangamgani Maramasina Nasigi Asiguma Thoramasi Makhatana Manipur gi Mafam Kayada Hong Dana Leptana Pang Toki Gani Haiki We reject most of the sea. We go ahead and observe the observe the Maypon observe Pani. But stays the heck Tamaga, young picture in the sea, aside Kugi Genoda, Dr. Sokan and Pikipa Mina, Mamal in a Chade, going to visually for Kachari University, Hamoy Uiba, Ping Bang, Hamoy Uiban Shivadu, Adune Point of Visually the sea, will see other half of the Pisaruani, which I think Mamal Yauda. Aduna mayam na haraw pi basi ay na ngai matamdagi connect na pin na dunla amabani adu masres da yam na phazaba nung yoy wawam si usabrak patagi ikay mayam sunyaw sa ke na yaw re
Nongzu Thahik Loibaga, Tamelong Town at Gilambi Sing Mapung Fana Semzen and Bahuragani Haina, Tamelong Kandragi MLA, Zenghem Long Pan Maina, Fondorakli. Pau Mikaraga Unabama the Emily Makatardana, Tamelong Town Gilambi Sing Pibamasi House Yam, Pibam Tina Sokle, Manipur Lenga is Minister and Bidian Akanaba Ming, Sangbiduna, Lambiasi Siamnana Bagidamakta Ayaba Pirakli Haiki, Lambiasi Siamapamatamda, Tungkoina Sananaba, Miam Mapung Fana, Cooperation Pibu Highness Apil Tauki, Amaramda, FCI go down Sariba Asisu say the Sabalo Shinduna, Matau Tarugan Lunena, District Asida Science College, Amasu Saba Hauri Haireduna, Atai Project Kayasu, District Asida, Paikali Highness MLA, Zhang Hinglum, Pan Main Fondoki. Government initiate special attention period of 100 days program. Honorable Chief Minister, Honorable Minister, I assure to the people of Tamelong that the rainy season and never seen before condition same birani as a representative I give assurance and I appeal from every angle, from every society, public population, lifelong, lasting we begin lambi same bigi. So I want each and every citizen of Tamelong to cooperate and to help and support for this particular project. The FCI go down so by this year function Torani and also music science college construction once this rainy season stops, developmental tapak miyam se Tamelong se urani hai se ai miyam tamse British ki mayok ta lan thengna duna mariba ki damak thawai na pontha pi khraba hai phau jadonang leikhi debagi mifta matruk suba common lakpada aina thingkraba laluluf korkomna athoba sigi mafamda yawal gi mapung faba ikai kuna ulakli haina Manipur miyam da korkomna thadorpa cherola man khangalakli Serola duna makha tarduna jadonang na British ka mai una kiba ado mahang na soidana mai paklagani khanna makhoi gi mathakta landaro banate mari pakpu Lausinanaba, Landaraliba, Loilam Santopa Singi Makutagi, Maripakpu, Kan Mahaibase, Maki, Mataudangni, Siba Sangmanatragana, Mai Pakpa, Mai Tibaga, Marilena de Kanna, Zadonang na Britiska, Mai Unakibani, Maripak Ningba, Atoba Hypo, Zadonangna, Irepak Ning Tamnanaba, Ngak Nabagidamakta, Loi Mapu Britiski Mayokta, Achuma Lal Ama, Tengnabada, Maki, Inkalakpapunsi, Katkibagum, Nasigi Singmi Tami, Miam Naso, Maribak Ningba Atoba Asina, Yadpira Baning Tam Lalgi, Lambi the Sang Sinduna, India Dagi, Mika Pondaba Manipurama, Purilaksi Hainasu, Korkongi Publicity Secretary, Publicity Committee Media Coordinator, M. Sagena, Tadorapa, Sirlo Sinamaka Tarakli. Ngasew Angan Bad Infal Police Station Manung Sanba, Sagolman Bizoy Gominda, Hong Manaki, Nambul Turielda, Nupa Magasi Baksang, Tautar Kre, Haksangado, Ayu Angan Bada, Manak Talibamiu Singna, Tengarakibani, Sina Fanglabamiu Ado, Sagolban, Tera Amudon, Akam, Leraktagi, Kaidem, Gesper, Say Kunipan Apopa, Lake Hidraba, Kaidem Surendro Kawi Hamnesu, Masakangamle. Im manung dagi pamapawgi matungina laikhidraba Gesper tha sagi kunmangagi nungthil pung ani makhairom taba matamda yumdagi thokibadagi thiwa khangdana lerakpani forensic expert sing laktuna yengsilaba matungda police na case ama lakhotpaga loinana postmortem gidamakta rims ki mokta thamkre hairi Manga Life Care Hospital Infalda blood cancer naduna lying satariba subnatagi sai omga thani palom tangairiba master Moirang Them Mangal Snagi analayang gidamak punahingminasi group PhD na kunithorak suba tengbang bo oina Mangal Snagi apopa M Sunil Singhada lupal sing taramanga tengbang kre group asig wangjing tentha kendra asigi manungda leiriba kahen awana taraba Kanal Jidraba, Pangan Solaba, Mimanadraba, Kini Animak Fail Oiraba, Kudaki Oiba, Kanaguma Amatana, Tengbang Birak Lagadi Haina Kanjaba, Kudong Satraba Musing the Amadi, Group of Singing members singing Marakta Awana Tarak Pamatamda, Amaga Mating Pangnaduna, Punhing Minasi, Punanungai Minasi, Puna Saukat Minasi, Manaba Kunai Ama, Seminasi Haibagi Panamda, Linkat Kibani Hairi. Ngasigi tengbang thorambadu da PhD ki member kayagi mahut senduna group asigi general secretary S Jayadeva information and publicity secretary H Chauba Devi executive member S Dilakuma Muhammad Said Y Basandakuma Naurem Romila Mistress Wahida M Zibalata A
Syamola case Sunibalana Singba member Kayana Saruyaki PAC ki General Secretary S. Jayadevana group asigi member singna thamagi subnagi lupa chama sama khaktama khaiga naraga semba khenaba leitaba wakhalol manaba miyu singna punsillaga sem group amani group asina kathopaga loinana sotharaba miyamgi mating pangjariba group asibu kendra asigi miyamna support tawbi amasung member oiminasi haiki loinana pigliba angang asida asigumba aruba anaba ama narakpadagi kaihena waraba mangalsnagi apokpa Sunilna PhD ki tengbang asigi damakdasu thakapa amasung tawbimul khangba ulakli Mahiroi ama mai pangnaba honabada mapa mamagi asoba thaudang lei haina Manipur Renewable Energy Development Agency ki chairman oiriba Uripo ki MLA case Ragumanina Fongdokre ngasi Langol Game Village da leiba Langol Pioneers Club Multipurpose Hall da Langol Pioneers Club na sinduna pangthokiba LPC Meritorious Award pibagi tharamda wafamasi case Ragumani na fongdokibani tharamadu LPC ki President L Bihari Economics and Statistics ki retired Director O Biren Advocate Yes Manihara Masung CF Masung PD ki retired Senior Accountant and Nilbirna Singba Kayana Athobi Mitungin Singona Saru Yaki case Ragumani na makha taraduna Angang ama semgi hairabadi makhongdagi hauraga semgadobani maruina class 9 karaklaba mahiroi adu magi punsigi firep lepnabagi ahanba khongthangne mahiroi singna nisagi wakal thadoktuna masamau fana leinanaba honasi mathang sahida langolda class 10 gi free coaching ama afaba oja sing thamdana hangdolgani hainso fongdoki Last year, I had to power Dana, Yang range and Donamon, Krawang, sport over Mamon, class 9, 10, 11, 12. Say Marisi, Yang Marula, Titan Namani, and the Apama is the child. Coaching Challenge, the period of the field, driving for the Kalabama, is high of you, coaching the Galan view, Loraka Mijan will lock you. Why not so? Haukiba Agastara Tuktaki Hauna Henglep Kendrada Satarakpa COVID vaccination program amadi health card lemna pibaki drive ngasilution kre ngasi V Vengnom community hall da pangtho pollution bagi thormaduda Kendragi MLA Lejamang Hauki Mamasung Atay Maruiba official sanasaru yaki drive asiga Mari Lenana PMGAY amadi CMHT gi card mi paiba mioi CMHT ki card miyoi sanipan kuntrada fangan ki miyoi sanipan barfama thoidana lawmi singe card pi ki aduga miyoi nipuni pandana disability ID card restart tawba ngam ki hairi Kwakaithil awang konjeng laikai da laiba AKYO club sangai promamang gram panchayat ki ward number 4 ki member W Santi amadi Optometrist eye care ga punna kusan na dunang ngasi club asida lem na mit layang magi kem mapang thokre kem asida punna mioi chama yang kai hen bana mit layang ki hairi RK Nomitana Laikhidraba Mahaki Mama Srimati Khwairakpam Ongbi Kaminigi Kunipalak Suba Laikhidaba Gining Sinnumitka Mari Lenana Nomibung the Laiba All Manipur Women's Association Gi Oles Homda Lairib Ahal Singda Angabasana Taknaba Polam Kaya Mating Pangkri Amadi Maki Laikhidraba Mamagi Mingda Angabasaklil Katuna Ahal Singapun Samina Krihairi RK Nomitana Haiki Bada Kanale Jedraba Angang Singamadi Masa Masuna Mirai Biraba Ahal Singi Damakta Makhatana Angaba Mating Kaya Pangkigani Hanesofong Doki Thazabayaba Palm Fangmadagi Ngasi Nungtil Mari Subasam Rifles Amasung Manipur Police ki Special Command Unit ki Apun Bakambu Amana Infal Iski Kaibi Maninglekai area dagi RPF PLA Oigani Haiba Mihoi Ama Fari Hairi Faraba Mi Adudi Infal West District ki Singda Kadang Bandagi Ningthauzam Dharam Singhi Masanupa and Singlin Sana alias Senloi Saikuni Toini Nakalamorom danga sinungtil Thawal District Police Commando amasung Tratruk Suba Sam Rifles ki apun bakutpu amana KYKL gi mioi ama .32 pistol amadi kapiyari bamaru singa konana Hairok Part 1 Haitupokpi Kairen Bikok Lamkhai dagi Fari Hairi Faraba mioi adudi Wangjung Haitupokpi dagi Laikhidraba Okram Premsit ki Masanupa Okram Amarjit alias Manaubi Sai Kumapani Hairi
Aina Tinkraba Lalolov Jalanung United Front ZUF ki Siamin Oiramba Raitu Chawangna Masagi Anaba Amadagi Maram Oiduna Lup Asidagi Pothakri Haina Lubasagi Ministry of Information and Publicity Dagi Tolapa Sierulamana Kangalakli Ngarang Dimapurgi Mafam Amada Siamen Toki Basiga Mari Lenana Farewell Meeting Cum Blessing Ceremony ki Tharama Pang Thokre Loinana ZUF ki Management Amasung Streamline Taunabagi Damakta Nauna Thau Pugadaba Myoising Su Kangalakli Siamen Oina S Kamsong by Siamen da ZD Bon Gangmai Home Affairs da Adum Hojam Thaimai Finance da H Kamson MIP da Z Nuiba Defense da Frankie Gonmai External da Azu Daisuli Social Welfare da Sangthon Bau Niumai Amasung Agriculture da and Gonmai ni Hairi Manipur Olympic Association sendana ngarang dagi haudok laga tongan ba mafam singda sports discipline kuntra mari da satariba anirak suba Manipur Olympic Games ki ni sanmanumita sai takil da pangthopa archery masana gi compound team event nupi kanglupta Imphal East District team na score sanitara mari fangduna first position Imphal West District team na score chama hundranti fangduna ni suba masung nupa kanglupta na Imphal East District team na score sani kolomdoi kaptuna ahanba position lauki Imphal West District team na score chani kunithoi phangduna ani suba position Kaksing District team na score chani kunipan phangduna ahum suba taki nupi kanlup ki compound individual Olympic round na Imphal East District ki Sandaroi KSS Malem Sana TS Sentai Madi Mutum Rupana Matang Sin Ahanba ani suba masung ahum suba takre nupa kanlup na Imphal East District ki Sandaroi Ramakanta masung Rojitna Ahanba mati ani suba Kaksing District Sandaroi El Yohenman ahum subataki Sai Takil gi athletic field pangthoki banupa gi meta chama gi lamjel da Imphal West District Sandaroi 11 tana second tara dasmik manga tarukta pandungmam yaudan ahanba Imphal East District Sandaroi dawanna second tara dasmik nipal ahum da ani suba masung Kangpobi District Sandaroi Let Jakaina second taraga dasmik mapan da pantungpam yaudan ahum sabataki Nupi Kanglup ki mita samagi lamjel da Imphal West District Sandaroi Yaisnana second tarani thui dasmik amamapan phangduna pantungpam yaudan ahanba Imphal East District Sandaroi Anjitana second tarani thui dasmik mapanama da pantungpam yaudan ani suba amasung Imphal East District ki Sandaroi A Premitana second tarahum doiga dasmik tarimapan da pantungpam yauduna ahum subataki Athletic ki 4x400 meter mixed relay da Imphal East District ki team na minute ahum second ni putare dasmik taruk anida second da pantungpam yauduna ahanba position Thawal District team na minute mari second mapan dasmik amamari da Pantungpam yauduna ni suba masung Imphal West District team na minute mari second taramatoi dasmik sino mangada Pantungpam yauduna ahum subataki Mapal Kangjibang da pangthok liba equestrian gi 10 pegging women's team da Imphal East District na winner masung Imphal West District na rena saptaki women's individual 10 pegging da Imphal East District ki ts tana masung case Deventina winner masung rena sap oiki Sataraki ba games asigi ngasi sai takil gi artificial top ground da nupi kanlo gi football sana ki ba da Imphal West District amasung Imphal East District mai pakre team ani na hayang final sandaragani ngasi sana ki ba ahan ba semi final match da Imphal East District na Kaksing District Popanjal ahum amada mai thi ba piki ani suba semi final match da na Imphal West District na Bishnupur District Popanjal nipan tareta mai thi ba piki nupa kanlo ki match artificial top ground da lamlong thongkhong da sana ki ba da na Susampu District na Ukhrul District Popanjal manga ahum da mai thi ba piki Imphal West District na Kangpopi District Popanjal amasino da Imphal East District na Kamjong Popanjal ani amada amasung Kaksing District na Tamilong Popanjal ahum ani da mai thi ba piki Singjamai Kang Sangna Sathariba nupa kanlop ki Kang Masana Singda Kaksing na Jiribam Popanjal tarahum dai mapan Gopal Deba Mandopta Kang Sangna Sathariba nupi kanlop ki Kang dana Jiribam na Imphal East Popanjal tarit mari da mai thi ba piki Amarom dangasi Manipur Olympic
Games ki saruk ama oina Thaubal gi Basu ground da kho kho amasung mukna masana gi atoyen tanakre haudoba gi tharama du da khabo kendra gi MLA o Sujakuma Thaubal district gi DC ki Subas district gi SP Jogesendra Haubizam amasung atai maroi bami kayan sar yaki MLA Sujakuma na fongdo ki bada kho kho masana si rural area da maroi na khambuk amasung masiga thangnariba jaga sing yamna popular oiba masana amani haiki masana asige sanaroi ayamba Manipuri oina hairiba mafam singdagi oi maram aduna Manipur lengangna Thaubal Khetri Lekai da leiba Indo Stadium asi mathau tawhonaba lenga gi puningsu singsinki ngasi none district headquarter the nifumapan suba Thanksgiving Day ge thoram pang thokre Laumai village da leiba sir singi mihut sing yauna thoram adu da sar yaki hill areas committee ge chairman oriba Dipu Gangmaida Kudol pot pibaga lunena nungai ba phongto pagi thoram su yauki housing asi no yaba aing sagi pau ngasiga ingasagi pawda ICR lamphel ki thokpa report amagi matungina ngasigi khwaidagi sakhi bagi sang degree Celsius 13.3 ni aduga khwaidagi inkibana degree Celsius kulumdai 9 ni nungside yawising maligi chang ayukta sada maftrani thoi namidang waramdana sada marfuma thoi oiki hawjelo silakpada maruba pawmana Sumang kumay na lamdamasigi saging mingsel oiduna ngasigi kunay asida layriba asumaran kaya putoktuna miyamda khanganbata natana awa pothapam amasu oiri haina Governor Laganesana fongdokre Manipur ani suba sak tangmagi lalakpa yai haina saklam khongsati thauramda MSU gi President ai chalambana fongdorapi Manipur gi linthoi chanambamna World Judo Championship ta gold laudana India gi puari da ahanba gold medal fangba sanaroi oire Chief Justice PV Sanjay Kumar Lusingba team amana jail la lairiba mioi sing surprise visit tauduna awaraba kaya yinsinkre Moirangdagi Sursampur Fawagi Manung Lairiba Club Mapal Apun Mifamna Mitopta Lamyon Yaru Haina Warif Logre Mito Miansana Manipuri Lalotik Sing Paison Kibadagi Ngasigi Lamdamasigi Tangzeduna Hingbagi Saktam Urlibasi Mipai Ningai ni Haina Using Secretary General NG Devana Fongdokre Ngasigi Damaktari IS News Matang Aswadalushinjare Miyang Tabir Bapuna Mapu Amukana Kurumjari